Manipur State ki oina haukiba pung kun marigi manungda mioi chahumga kungani thoi COVID-19 positive confirm oire amasung mioi chaniga maudraga nipan na discharge tawkhre. Hauzik phawbada apunba confirm cases lising tara mangaga chamriga humpumdoi sure. Active case na lising ahumga chatruk supna taruk ni recover tawkhibana lising tara mathoiga chatret nifu mathoi ni laikhidaba masingna chamaga tara taruk sure. Recovery rate na chada humbudra manga dasmik mapan anini. Chinada national flag insult Toubasing Cheirak pigadore. China gi the standing committee of China gi congress na lawba warep amagi matung in na China gi flag po insult Toubasing akan ba Cheirak pinanaba law bu semdok laduna hena kan ba Cheirak pinanaba law semkhre. Law asigi matung in na China gi flag po insult tawduna wangang ba segai ba aranba mawongda yaksin ba amadi mai thaba na chingba Toubasing bu criminal ni haina lawduna investigation chatharaga akan ba Cheirak piraga ni haire. Hairiba national flag amasung national emblem gi semdoklaba law asi 2021 gi January amadagi China khaknatana Hong Kong amadi Macau dasu chatnaba horagani haina phongdorokli. Azerbaijan na Armenia da Laman Khumlagani Haikhre. Azerbaijan ki President Ilham Aliyev na Azerbaijan amasung Armenia ani ki marakta lainariba phibam asida atopa leiba kayana lan tawnadana bahairakpada natana Russia amasung Turkey na achoba responsibility lawduna leidingai Cheirak asida Azerbaijan ki city amada Armenia na missile kapsinduna attack tawrakpadagi tumduna leiriba micham taragani thoi hatkhiba amadi Gaza city bu akai atoi nanghankhiba asida Azerbaijan na chapchaba paukhom pigani Haikhre. Angan ba yukta tawrakhiba attack oibana miyamda ka hena mipaiba pokhanbada natana yamdrabada miyoi nifusu asok apan nanghan khi haire.